ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤ ꯑꯃꯒ ꯁꯛꯁꯨ ꯈꯦꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯋꯥꯔꯤꯁꯨ ꯈꯦꯟꯅꯩ꯫ ꯄꯥꯇ꯭ꯔ ꯑꯃꯗ ꯄꯨꯟꯅ ꯍꯥꯞꯂꯝꯕ ꯏꯁꯤꯡꯗꯨ ꯇꯣꯉꯥꯟꯕ ꯄꯥꯇ꯭ꯔ ꯑꯃꯃꯝꯗ ꯈꯥꯏꯗꯣꯛꯇꯨꯅ ꯍꯥꯞꯂꯨꯕ ꯄꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯆꯨ ꯑꯣꯟꯕꯒꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯀꯌꯥꯒꯤ ꯃꯐꯝꯗꯁꯨ ꯏꯃꯥ ꯏꯄꯥ ꯑꯃꯠꯇꯅ ꯄꯣꯛꯄꯤꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯣꯉꯥꯟꯈꯤꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯏꯔꯤꯛ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯤ ꯃꯆꯥ 3 ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯌꯥꯎꯖꯗꯦ꯫ ꯃꯄꯥ ꯃꯃꯥꯅꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 3ꯗꯨ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯩ꯫ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔꯕ ꯑꯣꯏꯔꯕꯁꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯔꯤꯛ ꯑꯃꯗꯤ ꯀꯣꯏꯔꯦꯡꯅ ꯃꯆꯥ 3ꯕꯨꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ "ꯕꯦꯝꯃ, ꯊꯝꯕꯥꯜ, ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ? ꯏꯃꯥ ꯆꯠꯂꯒꯦꯅꯦ, ꯊꯨꯝꯃꯨꯛꯁꯦ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯨ ꯂꯥꯛꯑꯣ." ꯂꯥꯏꯖ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ, "ꯑꯩꯅ ꯑꯣꯏꯅ ꯊꯥꯡꯒꯠꯂꯨꯁꯤ ꯌꯥꯕꯁꯤꯗ ꯏꯆꯦ ꯑꯗꯨꯝ ꯀꯧꯏ ꯑꯩꯈꯣꯏ ꯏꯃꯥꯁꯦ꯫ ꯅꯆꯦꯅ ꯈꯔ ꯆꯥꯎꯔꯦꯅ ꯇꯧꯕꯅꯤꯅꯦ꯫ ꯍꯣꯏꯁꯦ ꯏꯆꯥꯅ ꯊꯥꯡꯒꯠꯂꯁꯨ ꯌꯥꯏꯁꯦ꯫ ꯍꯣ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯐꯥꯖꯔꯕꯗꯣ ꯅꯣꯏꯅ ꯑꯉꯥꯡ ꯑꯣꯏꯍꯜꯂꯒ ꯁꯨꯝ ꯊꯝꯗꯣꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯍꯣꯔꯦꯟ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯝꯃꯣ ꯍꯥꯏꯅꯣ?" "ꯀꯣꯕꯤ ꯃꯁꯣꯏꯗꯣ ꯈꯔ ꯍꯦꯛꯎ, ꯑꯗꯨꯒ ꯍꯦꯛ ꯀꯥꯡꯁꯣꯏ ꯊꯣꯡꯖꯜꯂꯨ." ꯃꯇꯥꯡꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯩꯅꯥꯅ, "ꯏꯃꯥ, ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯅꯤꯡꯉꯤ, ꯏꯆꯦ ꯍꯣꯏꯅ ꯍꯦꯛꯇ ꯌꯥꯎꯍꯟꯗꯦ, ꯏꯃꯥꯅ ꯑꯝꯇ ꯍꯥꯏꯔꯝꯃꯣ." ꯂꯥꯏꯖꯅ, "ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯌꯦ, ꯑꯗꯨ ꯌꯥꯝꯅ ꯑꯍꯟ ꯁꯥꯅꯤꯡꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ, ꯅꯥꯎꯕꯤ ꯍꯣꯏꯁꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯅ ꯍꯩ ꯈꯪꯉꯕ? ꯏꯆꯥ ꯑꯇꯣꯝꯕꯤꯁꯨ ꯌꯥꯎꯍꯜꯂꯨꯀꯣ, ꯃꯥꯁꯨ ꯍꯩꯕ ꯌꯥꯔꯦ꯫ ꯅꯈꯣꯏ 3 ꯇꯥꯟꯅꯗꯅ ꯀꯔꯤꯅꯣ ꯇꯧꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯇꯨ, ꯏꯃꯥꯅ ꯍꯥꯏꯁꯤ ꯎꯔꯕ? ꯑꯩ ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯌꯥꯎꯅꯤ, ꯑꯗꯨꯒ ꯃꯩꯔꯥ ꯀꯠꯄꯁꯨ ꯌꯥꯎꯅꯤ." "ꯍꯣꯏꯁꯦ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ, ꯊꯦꯡꯈ꯭ꯔꯅꯤ." ꯑꯁꯨꯝꯅ ꯏꯔꯤꯛ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯆꯤन ꯃꯅꯥꯎ 3ꯗꯨ ꯃꯩꯔꯥ ꯀꯠꯅꯕ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯂꯩꯅꯥꯅ, "ꯏꯆꯦ, ꯑꯩꯁꯨ ꯌꯥꯎꯒꯦ." ꯊꯝꯕꯥꯜ ꯅꯣꯛꯂꯒ, "ꯃꯁꯤꯒꯥꯡꯁꯤꯗꯤꯕ, ꯍꯣꯏꯁꯦ, ꯅꯪꯅꯅꯦ ꯏꯃꯨꯡꯗꯒꯤ ꯗꯨꯛ ꯃꯩꯔꯥꯁꯦ ꯄꯨꯊꯣꯔꯛꯑꯣ, ꯑꯗꯨꯒ ꯌꯥꯏꯃ, ꯅꯪꯅꯅꯦ ꯃꯩꯔꯥ ꯊꯥꯟꯒꯠꯂꯛꯑꯣ, ꯑꯗꯨꯒ ꯈꯣꯏꯍꯨꯝ ꯄꯨꯟꯅ ꯈꯨꯔꯨꯝꯃꯁꯤ ꯂꯥꯛꯑꯣ, ꯌꯥꯔꯦꯀꯣ?" ꯂꯩꯅꯥ ꯍꯔꯥꯎꯅ, "ꯍꯣꯏ." ꯑꯁꯨꯝꯅ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯅꯕ ꯑꯃꯨꯛ ꯇꯧꯔꯤ꯫ ꯂꯩꯅꯥꯅ, "ꯆꯦꯆꯧꯕꯤ, ꯁꯤꯁꯨ ꯑꯩ ꯌꯥꯎꯒꯦꯀꯣ?" ꯂꯥꯏꯖꯅ, "ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯎꯖꯅꯤꯡꯈ꯭ꯔꯦꯗꯀꯣ." "ꯆꯦꯆꯧꯕꯤ, ꯍꯥꯏꯌꯣ ꯑꯝꯇ ꯆꯦ ꯍꯥꯏꯁꯦ." "ꯇꯣꯝꯕꯤ, ꯅꯪꯅꯅꯦ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡ ꯀꯣꯜꯂꯣ, ꯑꯗꯨꯒ ꯃꯩꯁꯦ ꯃꯨꯠꯄ ꯀꯥꯟꯗ ꯅꯪꯅ ꯎꯇꯣꯡꯁꯤ ꯄꯥꯏꯔꯒ ꯃꯩ ꯑꯃꯨꯛ ꯀꯥꯝꯃꯨꯀꯣ꯫ ꯑꯇꯩꯗꯤ ꯅꯪ ꯍꯩꯈꯤꯔꯣꯏꯕ, ꯏꯆꯦꯅ ꯇꯞꯅ ꯇꯥꯛꯄꯤꯗꯣꯏꯅꯤ." ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ 3ꯗꯨ ꯇꯥꯟꯅꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯇꯧꯃꯤꯟꯅꯩ꯫ ꯃꯈꯣꯏ 3ꯁꯤ ꯀꯩꯁꯨ ꯌꯥꯝꯅ ꯍꯟꯅꯕꯗꯤ ꯅꯠꯇꯦ, ꯆꯍꯤ 3 ꯀꯥꯟꯅꯩ꯫ ꯂꯩꯅꯥ ꯃꯥꯁꯨ ꯑꯇꯣꯟ ꯑꯇꯥ ꯑꯣꯏꯕꯒꯤ ꯈꯔ ꯀꯦꯅ ꯃꯧꯅ ꯊꯝꯕꯒꯤ ꯑꯗꯨ ꯀꯦꯖꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥꯗꯤ ꯐꯥꯔꯕꯅꯤ꯫ ꯁꯣꯝꯗ ꯂꯥꯏꯖ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯈꯣꯏꯃꯨꯒ ꯎꯅꯔꯤ꯫ "ꯂꯥꯏꯖ, ꯏꯕꯥꯅꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯨꯝꯁꯤꯀꯣ? ꯑꯩ ꯊꯨꯅ ꯅꯨꯄꯤ ꯊꯤꯕ ꯄꯥꯝꯃꯤ." "ꯇꯥ ꯈꯣꯏꯃꯨ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤ ꯊꯤꯅꯤꯡꯉꯤꯁꯦ? ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯏꯆꯦ ꯐꯥꯎ ꯑꯉꯥꯡꯗꯧꯅ ꯂꯩ, ꯑꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ? ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯄꯤ ꯊꯤꯅꯤꯡꯉꯤꯁꯦ?" "ꯑꯁ, ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯔꯦ. ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯏꯇꯣꯝꯇꯅꯤꯗꯅ ꯄꯣꯛꯏꯁꯦ. ꯅꯪꯅꯗꯤ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏ, ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯗꯤ ꯑꯩꯁꯦ ꯑꯉꯥꯡꯅꯤ ꯈꯟꯕꯤꯗꯤ꯫ ꯃꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯅꯤ ꯁꯤꯟꯅꯔꯤꯁꯦ. ꯀꯩꯊꯦꯜꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕꯅꯦꯅ ꯑꯃꯨꯛ ꯊꯥꯅꯤ, ꯂꯧ ꯁꯨꯔꯤ ꯃꯌꯥꯝꯗꯣ ꯌꯦꯡꯁꯤꯜꯂꯨꯆꯣꯅ ꯑꯃꯨꯛ ꯊꯥꯅꯤ, ꯉꯥꯅꯨ ꯌꯦꯟ ꯁꯟ ꯑꯣꯛ ꯂꯣꯏꯔꯤ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛ ꯌꯦꯡꯁꯤꯜꯍꯟꯅꯤ. ꯑꯩꯀꯣ ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ. ꯅꯨꯄꯤ ꯊꯤꯗ꯭ꯔꯗꯤꯅꯦ ꯑꯍꯟ ꯁꯥꯒꯠꯇꯅ ꯑꯃꯨꯛ ꯃꯨꯛꯑꯒ ꯂꯩꯕ ꯌꯥꯔꯦꯗꯅ. ꯃꯆꯤꯟꯗꯅ ꯏꯆꯥꯗꯤ ꯁꯅꯥꯅꯤ ꯍꯥꯏꯗꯅ ꯑꯃꯨꯛꯇꯣꯏꯕ ꯇꯧꯊꯣꯔꯛꯄꯗꯅ ꯑꯩꯀꯣ ꯑꯉꯥꯡ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ." ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯅꯗꯤ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯁꯤ ꯇꯥꯖꯣꯞꯄ ꯏꯃꯨꯡꯗꯤ ꯅꯠꯇ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯗꯨꯕꯨꯕ ꯑꯩꯗꯤ ꯌꯥꯈꯤꯔꯣꯏ, ꯏꯆꯦꯁꯨ ꯂꯩꯔꯤ, ꯀꯃꯥꯏꯅ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ?" "ꯅꯠꯇꯦ, ꯏꯕꯥꯅꯤꯁꯦ ꯅꯣꯏ ꯅꯆꯦꯗꯣ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯁꯦ ꯍꯥꯏꯔꯣ? ꯃꯥꯅꯕꯨ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯁꯨ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯉꯥꯏꯔꯒ ꯂꯩꯔꯁꯦ ꯍꯥꯏꯔꯕ?" "ꯑꯩꯁꯨ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯏꯕꯨꯡꯉꯣ, ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯆꯦꯜꯂꯨꯔꯒ ꯃꯤꯅ ꯌꯥꯝ ꯈꯠꯂꯦꯅ ꯍꯥꯏꯅꯔꯣꯏꯗ꯭ꯔꯣ?" "ꯃꯤꯒꯤ ꯈꯜꯂꯒ ꯂꯩꯔꯁꯦ ꯍꯥꯏꯔꯣ ꯏꯕꯥꯅꯤꯁꯦ?" "ꯑꯗꯨꯒꯤ ꯅꯠꯇꯦꯕ, ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯧꯖꯤꯛ ꯆꯦꯜꯂꯁꯤ." "ꯌꯥꯗꯦ." "ꯑꯁ, ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ?"
ꯍꯦꯟꯃꯟꯗꯦ ꯆꯞ ꯆꯥꯔꯕꯅꯤ ꯑꯩꯗꯣ ꯅꯣꯏꯅ ꯂꯥꯛꯄꯗ ꯀꯔꯤꯝꯇ ꯄꯨꯗꯕꯤ ꯂꯥꯛꯑꯣ ꯍꯥꯏꯔꯣ ꯀꯩꯅꯣꯅꯦ ꯅꯪ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯅꯪꯒꯤ ꯐꯅꯕ ꯑꯩꯅ ꯂꯣꯏ ꯄꯤꯔꯛꯀꯅꯤ ꯂꯥꯏꯖꯁꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯑꯗꯣ ꯉꯁꯤꯃꯛꯇꯤ ꯆꯦꯟꯒꯨꯝꯁꯦ ꯅꯪꯒꯤ ꯇꯧꯁꯤꯟꯅꯔꯒ ꯑꯗꯨꯝ ꯌꯩꯊꯣꯛꯄꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯑꯕ ꯑꯩꯗꯤ ꯈꯪꯗꯦ ꯉꯁꯤ ꯆꯦꯜꯂꯗꯧꯅꯤ ꯑꯁ ꯍꯌꯦꯡ ꯑꯣꯏꯅ ꯆꯦꯟꯁꯦꯕ ꯑꯩꯁꯨ ꯏꯃꯥ ꯍꯣꯏ ꯏꯆꯦ ꯍꯣꯏꯒ ꯉꯁꯤꯇꯪꯗꯤ ꯂꯩꯃꯤꯟꯅꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯉꯁꯤꯗꯤ ꯅꯌꯨꯝꯗ ꯂꯩꯖꯧꯔꯣ ꯍꯌꯦꯡꯗꯤ ꯆꯦꯟꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯂꯝꯍꯦꯟꯕ ꯈꯣꯏꯃꯣ ꯃꯁꯛꯁꯤꯒ ꯏꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯗꯅ ꯑꯗꯣ ꯑꯩ ꯆꯪꯉꯒꯦꯀꯣ ꯆꯪꯉꯣ ꯑꯗꯣ ꯍꯌꯦꯡꯗꯨ ꯁꯣꯏꯅꯗꯕꯤ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯂꯥꯏꯖ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯈꯣꯏꯃꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯔꯅꯤ ꯈꯟꯕꯗ ꯃꯁꯥꯗ ꯆꯥꯎꯊꯣꯛꯆꯕ ꯅꯥꯄꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤ ꯃꯁꯥꯅꯗꯤ ꯈꯪꯗꯦ ꯊꯝꯕꯥꯜꯅ ꯌꯥꯏꯃ ꯀꯥꯏꯗꯅꯣ ꯆꯠꯂꯨꯔꯒꯦ ꯌꯥꯝ ꯀꯨꯏꯌꯦ ꯁꯅꯥꯍꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯕꯅꯤ ꯐꯔꯦ ꯏꯁꯤꯡꯗꯣ ꯉꯁꯤꯒꯤꯗꯤ ꯌꯥꯔꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯏꯪꯈꯣꯜꯗ ꯀꯩꯀꯩꯅꯣ ꯑꯝꯇ ꯌꯦꯡꯉꯨꯁꯤ ꯃꯝꯁꯤꯟꯈ꯭ꯔꯗꯤ ꯏꯟꯁꯥꯡ ꯃꯟꯕ ꯅꯪꯍꯧꯔꯣꯏꯕ ꯏꯆꯦ ꯍꯦꯛ ꯄꯤꯔꯨꯔꯣ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯇꯥ ꯈꯣꯏꯃꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯐꯤꯖꯣꯜ ꯑꯇꯥꯡꯕ ꯃꯌꯥꯝ ꯁꯦꯠꯂꯅꯤꯀꯣ ꯁꯅꯥꯁꯨ ꯃꯌꯥꯝ ꯁꯤꯕ ꯐꯪꯂꯅꯤꯀꯣ ꯑꯁꯤ ꯈꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯅꯔꯛꯏ ꯂꯥꯏꯖ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯕꯅꯤ ꯂꯩꯅꯥꯒ ꯃꯃꯥ ꯏꯔꯤꯛꯀ ꯃꯈꯣꯏ ꯑꯅꯤ ꯑꯃ ꯇꯨꯝꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯀꯣꯏꯔꯦꯡꯅ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯐꯝꯖꯥꯎꯗ ꯃꯇꯣꯝꯇ ꯇꯨꯝꯕꯅꯤ ꯂꯥꯏꯖ ꯍꯌꯦꯡꯁꯤ ꯃꯥ ꯆꯦꯜꯂꯅꯤ ꯈꯟꯕꯗ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯔꯛꯏ ꯏꯆꯦ ꯂꯨꯍꯣꯡꯕꯁꯤ ꯁꯦꯜ ꯀꯌꯥꯝ ꯆꯪꯏ ꯊꯝꯕꯥꯜ ꯉꯛꯅ ꯀꯩꯅꯣ ꯅꯪ ꯑꯗꯨ ꯍꯪꯉꯤꯗꯨꯅ ꯁꯨꯝ ꯈꯪꯅꯤꯡꯕꯩꯅꯤ ꯁꯤꯃꯛ ꯆꯪꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯩꯈꯣꯏꯅ ꯄꯨꯒꯗꯧꯔꯤꯕ ꯑꯃꯗꯤ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯁꯤꯟꯒꯗꯧꯔꯤꯕ ꯑꯆꯥ ꯑꯊꯛ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝ ꯃꯌꯥꯝꯁꯦ ꯁꯤꯗ ꯂꯣꯏꯅ ꯂꯩꯔꯤ ꯌꯥꯝ ꯆꯪꯍꯜꯂꯣꯏ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯔꯤ ꯑꯗꯣ ꯏꯆꯦ ꯂꯨꯍꯣꯡꯕꯒꯤ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯣ ꯀꯩꯅꯣ ꯅꯪꯅ ꯍꯪꯉꯤ ꯋꯥꯍꯪ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯆꯤꯡꯅꯩꯀꯣ ꯌꯥꯝ ꯈꯠꯀꯅꯨ ꯅꯪ ꯍꯧꯖꯤꯛ ꯏꯔꯥꯡ ꯇꯧꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯤꯀꯣ ꯍꯣꯏꯕ ꯈꯪꯉꯤꯕ ꯁꯨꯝ ꯍꯪꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯂꯥꯏꯖ ꯈꯣꯏꯃꯨꯒ ꯆꯦꯜꯂꯤ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥꯅ ꯅꯨꯄꯤ ꯉꯟꯅ ꯄꯨꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯁꯥꯎꯗꯦ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯃꯔꯥꯡ ꯀꯥꯏꯗꯕꯅ ꯉꯟꯅ ꯃꯃꯧ ꯐꯪꯂꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤ ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯌꯨꯝꯗ ꯊꯤꯜꯂꯛꯄꯒꯤ ꯐꯅꯦꯛ ꯐꯤꯒꯦ ꯎꯒꯥ ꯐꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯑꯁꯦꯡꯕ ꯉꯥꯛꯇ ꯊꯣꯟꯕꯤꯗꯨꯅ ꯑꯆꯥ ꯑꯊꯛ ꯃꯈꯜ ꯁꯨꯅ ꯄꯨꯗꯨꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯜꯂꯛꯅ ꯁꯣꯟꯅꯩ ꯑꯁꯨꯝꯅ ꯂꯣꯏꯈ꯭ꯔꯦ ꯂꯥꯏꯖꯒꯤ ꯂꯨꯍꯣꯡꯕꯁꯨ ꯂꯦꯞꯅꯈ꯭ꯔꯕꯗ ꯂꯨꯍꯣꯡꯕꯗꯨ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯕꯦꯝꯃ ꯏꯔꯤꯛꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯄꯣꯠ ꯆꯩ ꯂꯥꯡꯁꯤꯜꯂꯤ ꯌꯥꯏꯃ ꯏꯃꯥꯅ ꯂꯩꯇ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯦ ꯏꯁꯥꯅ ꯍꯔꯥꯎ ꯄꯨꯗꯨꯅ ꯆꯠꯂꯨꯀꯣ ꯅꯄꯥꯅꯁꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯄꯗ ꯏꯁꯥꯒꯤ ꯎꯄꯨ ꯀꯥꯡꯊꯣꯜ ꯆꯟꯗꯨꯅ ꯄꯨꯔꯛꯂꯅꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯁꯦ ꯇꯞꯅ ꯏꯃꯥꯅ ꯆꯍꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡꯗ ꯇꯞꯅ ꯃꯦꯟꯈꯠꯂꯛꯀꯦꯀꯣ ꯏꯃꯥ ꯄꯣꯠ ꯆꯩꯁꯤ ꯌꯥꯝ ꯋꯥꯠꯂꯦ ꯑꯩ ꯏꯀꯥꯏ ꯅꯣꯏꯅ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯇꯥ ꯈꯣꯏꯃꯨꯗꯒꯤ ꯁꯦꯜ ꯂꯧꯒꯦ ꯕꯦꯝꯃ ꯃꯗꯨ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯑꯗꯨꯝꯅ ꯂꯧꯁꯤꯟꯕꯗꯣ ꯍꯌꯦꯡꯋꯥꯏ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯅ ꯉꯥꯡꯂꯛꯀꯅꯤꯅꯦ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯑꯁꯤ ꯑꯩ ꯑꯁꯤꯈꯛ ꯄꯨꯗꯨꯅ ꯆꯠꯄꯗꯤ ꯏꯀꯥꯏ ꯉꯝꯃꯣꯏ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏꯅ ꯉꯝꯕ ꯍꯥꯞꯄꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯇꯧꯔꯤꯒꯦ ꯑꯩꯅ ꯆꯠꯇꯣꯏꯕ ꯌꯨꯝꯗꯣ ꯀꯔꯝꯕ ꯌꯨꯝꯅꯣ ꯏꯃꯥꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯃꯣꯏꯅ ꯆꯦꯟꯕꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯊꯤꯜꯂꯛꯀꯦ ꯁꯅꯥ ꯂꯨꯄꯥ ꯃꯨꯒꯥ ꯐꯤꯒꯦ ꯑꯇꯥꯡꯕ ꯃꯃꯜ ꯌꯥꯝꯅ ꯄꯣꯠꯇꯅ ꯌꯣꯝꯗꯨꯅ ꯊꯤꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯗꯨꯗ ꯏꯀꯣꯛ ꯀꯣꯛꯅ ꯃꯧ ꯑꯃꯅꯦꯅ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯏꯃꯥ ꯅꯁꯥꯒꯤꯁꯨ ꯃꯥꯏ ꯈꯤꯇ ꯌꯦꯡꯕꯤꯌꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯃꯧꯅꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯀꯔꯤ ꯄꯨꯔꯛꯑꯦ ꯍꯥꯏꯗꯅ ꯂꯣꯏ ꯌꯦꯡꯅꯗꯣꯏꯅꯤ ꯂꯤꯛ ꯈꯨꯖꯤ ꯑꯆꯧꯕꯁꯨ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯅꯣꯏꯅ ꯉꯝꯅꯕ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯇꯧꯕꯤꯔꯣ ꯀꯣꯟꯅ ꯅꯌꯥ ꯅꯨꯄꯥꯒ ꯇꯥꯟꯅꯔꯒ ꯑꯩ ꯑꯃꯨꯛ ꯁꯤꯡꯂꯛꯀꯦ ꯏꯔꯤꯛ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥꯒꯤ ꯋꯥꯍꯩꯗꯣ ꯐꯔꯦꯁꯦ ꯅꯪꯒꯤ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯉꯝꯅꯕ ꯍꯥꯞꯂꯒꯦ ꯀꯔꯤꯒꯤ ꯏꯆꯥꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯅꯤ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯃꯜ ꯃꯟꯇꯤꯛꯅꯕ ꯀꯩꯁꯨ ꯂꯩꯇꯦꯅꯦ ꯏꯕꯦꯝꯃ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯥꯏꯕ ꯅꯃꯥ ꯅꯄꯥ ꯑꯣꯏꯔꯨꯗꯕꯅ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯍꯥꯏꯕꯅꯤ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯗ ꯌꯥꯗꯕꯗꯨꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯏꯔꯤꯛ ꯃꯆꯥꯒꯤ ꯋꯥꯍꯩꯗ ꯈꯖꯤꯛ ꯋꯥꯔꯧꯅ ꯂꯩꯖꯩ ꯑꯗꯨꯕꯨ ꯃꯆꯥꯅ ꯉꯥꯡꯕꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯋꯥꯔꯧꯒꯅꯤ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯁꯦꯜ ꯄꯥꯏꯕ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯅ ꯇꯧꯕꯗꯒꯤ ꯇꯥꯗꯅ ꯃꯆꯥꯕꯨ ꯈꯣꯏꯃꯨꯒ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯕꯨ
नुपा मयुम नुपी मयुमगी लेकाई खुलगी मियोइसिंगता नतना मरी मतासिंगना फाउबा नुपी मयुमदगी उलक्लिबा अवुनपोतसिंगदो नुपा मयुमना सेल पीरगा उलहलिबनी हाइना खन्नै सोमददी मसा याइमा लाइजना लुहोंगबु लोइख्रबदा थोइदोंना इना कैरा खुनबा इमुंग ओइरमद्रबसु साबा थपु वाटलमदबा इरिक्की मयुमदो मीगी सेलतना ख्वांग कोइबा हाइबदो ओइरम्मी मोइ बाबा थबक सत्पिररोइद्रा अस सत्पु सत्निंग्रेदा ममा कैदौबिरगे खुसुमलसो इसा लुहोंदोइनेदना मांजौनना लोइना लौथोक्ले हानादी वाना सुरुरसु खुसुमल फंगु मतमदा अवाबा काउबने हौजिक्ति थबक सुनिंगबगा फाउज्रेदा थबक सुनिंगबा फाउज्रे हाइदना मीगी थबकतुदी तौदबा याब्रदो मोइ बाबा मतम खरदी खांदुना मीगी थबकतो लोइसिनबिरो सतोइनी नंदी कैथिल कारोइद्रो कादोइनी अदा ऐसु तल्ले तौरिसे इने तमुगिदुसु थौबौराबा होय हानादी लैरकाना पियु हाइरमनी अदुदा मसु नुपीदो लुहोंगदौरे अदुना खरा खलकनबा तौरोन हाइरई सिंगदबदी याब्रदो कानादे मोइ मपा असमना सोंगांगनदु लैरगा सेल कोकदबा नते थबक चसी असी हाइदुना कोइरेंग थबक चथोके हाइदुना तौरिंगे इदुदा मिमसादु लाकपगा मपा सानरी तादा लेरबा याम फरे इसीदा हाइबदा सेल थोक्त्रे तादा अगी सेनफमदो थानिदि सुजिले सेंदोइसु हुलक्ति कमाइ तौसे हाइबनो मिमसा नसीगे गसु तानरमलिबने नंग ngaibagi ngaiba tha tanga ngaiba yadoi natro tada matam sum yei thok to leibadudi tawbinuda sildo loina inkhatta yade haibati natedana aisu khangi tada hoi sil sili haiba aduda aikoina tawriba sinpham sina tada gi awabado uba yade adunani waroba yade phare tadana mathang thada pirage hairati sindoi silep suna pibiro natraga mamang thagi sindoi pugatlaga handak thadagi sindoi hunba hobiro होय नसीगा उक्तनी तानरखिगे फरे दादा वखल मुना खनबियो नत्रदी मतुंगना सेल पुफम लैरोइको असी हाइरमदुना मिमसादो चटख्रे कोइरे मथा इसा साना थबक सुबा चटलगे हाइदुना सुमलाई वखल खनदुना चटपनी नाकलदा कुमारना कौरक्लिबदो तारुद्री कोइरे खर खंगलप तौना कना दादा अइबुरा होइने नंगमु कैदौरगे नागदु खर ताथिरेब्रा नंगमु तादा ऐसे वखल में तौरब करी है तादना कौबीबो अतैगी नतेने कोइरे नोइना तैमदो कन्ना नारी अमाइबा तानाबदा सेलसे ओंथोकना यामसु संख्रे नंग यारादी तादगी सेलदो पिरकनबा तौरोइदना हाइगे तौबनिने कोइरेंग मथा सारिङैदुदा मयांगी सेंदोइ थौरकपदुदा मकोकतो पुबा ngamlaktre तादा ऐसे कोइरेंग नंग अदुदा हाइरनो ऐसु हाइदे याददुना हाइरिबने अना इ यारकपसिना तादसु पाइलेट्रे नंग अथुबदा पिरौको नखो युमदा लाकदबसु हेक संगत्रे लंबी वादे ओइ अदो नंग सोइदनबदि तौरोगो इबुंगो असी हाइदुना कुमारसु माइकै अमदा चटख्रे कोइरेंग थबक चटलिनि हाइदुना चटलिबदु चटनिंगबु फावरक्त्रे माना सुगदौरिबा थबकतुना सेल फंगलगा मिगी सेंदोइ सिंगदोकनी हाइबसु नते अदुना कोइरेंग मथा साबने हेमंदना थबक चटपगी मुहुन यु योनफम अमदा संगदुना यु ओइना थकले कोइरेंगना थेंगनरिबा अवाबा मथा साबा पुमनमक इरिक मासु मायोकनरिबनी अदुबु नुपी मादी मथा साइ हाइदुना कोइरेंगुमना युदा ताइनबा यागद्रा थंबालसु साक थोंगे हाइदुना तौरुबनी अदुबु सेंग मरु मा फावबु लैरमद्रे अस सेंग सिसु अमता यारमद्रेनी कानादे इंसांगसे हालक अथोंदोकिगे चेंगसिना होरेन इमाना कैथल कुमलकपदा माइना लौजरसनी असुमनि ngak leirabada iriksu isok sokthana कैथलदगी कुमलई लेनाना इमा कैथलदगी कैखे लेरके असि हाइदुना ममागी खाउदु फाक्तुना येंगी कैसु यारक्त्रे ngasidi hayeng soidana leirके इमाना अस ainadi इमा हलागा ngamok purakani na ngairaga ngasigidi sarura sa oin sarasisi thambalna इमा चेंग पुरकब्रो चेंग लेत्रब्रो लेत्रे इमाना पुरकदोइ निंगदना इंसांगी थोंगनगा थमने अस कमदौनी तौरिसिदे फरेसे ngak ngairam इमा नादोमसा मेमु होइदगी मिरुक अमत ओरसु पुरागे असुमना इरिक युमथंगनबा मेमु होइदगी सेंग खरा लौरुरे
ꯑꯗꯨꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯆꯥꯕ ꯌꯥꯒꯅꯤ? ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯛꯄꯗ ꯃꯤꯅ ꯇꯥꯊꯤꯅ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯁꯣꯝꯗ ꯀꯣꯏꯔꯦꯡ ꯃꯥꯁꯨꯅꯤ, ꯁꯨꯅꯤ ꯅꯣꯝꯅꯤ ꯈꯪꯈꯤꯗ꯭ꯔꯕꯅꯤ, ꯌꯨꯗ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯔꯤꯛꯅ ꯑꯁ ꯀꯩꯊꯦꯜꯒ ꯀꯥꯅꯤꯡꯉꯛꯇ꯭ꯔꯦꯗ, ꯃꯤꯒꯤ ꯃꯤꯆꯩ ꯃꯌꯥꯝꯁꯦ ꯇꯥꯅꯤ ꯈꯟꯕꯗ꯫ ꯅꯨꯃꯤꯠꯇꯨ ꯂꯥꯏꯖꯥ ꯃꯄꯨꯔꯣꯏꯕꯒ ꯃꯄꯥꯝꯗ ꯂꯥꯛꯂꯤꯅꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯥ ꯑꯇꯥꯡꯕ ꯐꯤ ꯁꯅꯥ ꯂꯨꯄꯥ ꯀꯌా ꯑꯃ ꯁꯦꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯌꯨꯝꯁꯦ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯃꯣꯏꯇꯥ, ꯅꯪ ꯍꯪꯒꯣꯏꯕ꯭ꯔꯣ? ꯍꯩꯅꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯥꯏꯖꯤꯟꯗꯨꯅ ꯈꯨꯝꯖꯤꯜꯂꯤ꯫ ꯍꯪꯒꯣꯏꯗꯦꯗ, ꯑꯩꯗꯤ ꯀꯌꯥꯕꯨ ꯍꯩꯅꯗ꯭ꯔꯤ, ꯌꯨꯝꯒꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯝꯕꯗꯧꯅ ꯇꯧꯔꯤ꯫ ꯀꯨꯏꯅ ꯂꯩꯒꯨꯝꯁꯦ꯫ ꯆꯥꯛꯀ ꯆꯥꯔꯛꯈꯤꯗ꯭ꯔꯣ ꯑꯩꯈꯣꯏꯕꯣ? ꯈꯪꯗꯦꯁꯦ, ꯌꯦꯡꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯈꯣꯏꯃꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯅꯥ ꯊꯣꯛꯂꯛꯇꯨꯅ ꯑꯌꯥ ꯆꯦꯌꯥꯏ ꯆꯪꯉꯛꯑꯣ, ꯏꯃꯥ ꯍꯣꯏꯗꯤ ꯂꯩꯌꯦ ꯃꯅꯨꯡꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯀꯩꯅꯣ ꯀꯩꯊꯦꯜꯒ ꯆꯠꯇ꯭ꯔꯕꯣ ꯏꯃꯥ? ꯏꯔꯤꯛꯁꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗ ꯃꯆꯥꯅꯤ ꯃꯌꯥꯅꯤ ꯈꯟꯗꯨꯅ ꯍꯥꯏꯔꯨꯏ꯫ ꯑꯁ ꯕꯦꯝꯃ, ꯃꯤꯅ ꯁꯦꯜ ꯊꯧꯕꯗꯗ ꯃꯥꯏꯒ ꯊꯝꯐꯝ ꯂꯩꯇ꯭ꯔꯦꯗ, ꯀꯩꯊꯦꯜꯗ ꯆꯠꯂꯔꯣꯏ ꯈꯜꯂꯤ꯫ ꯂꯥꯏꯖꯥ ꯅꯣꯛꯁꯟꯅꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯐꯦꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯌꯥ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯀꯩꯅꯤꯅ ꯈꯟꯗꯧꯔꯤꯒꯦ? ꯃꯤ ꯌꯥꯎꯔꯤꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯏꯃꯥꯅ ꯍꯥꯏꯁꯦ ꯑꯩ ꯂꯨꯍꯣꯡꯕꯗ ꯁꯦꯜ ꯃꯌꯥꯝ ꯄꯨꯁꯤꯜꯂꯤ, ꯁꯦꯜ ꯇꯣꯜꯂꯤ, ꯃꯤꯅ ꯊꯧꯔꯦ, ꯑꯩꯅ ꯁꯤꯡꯉꯣꯁꯤꯔꯣ? ꯍꯩꯃ, ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯔꯣ? ꯏꯃꯥꯅ ꯂꯣꯏꯅ ꯁꯤꯡꯒꯅꯤꯅꯦ, ꯑꯗꯨꯗ ꯀꯩꯊꯦꯜ ꯆꯠꯇꯕꯒꯤ ꯃꯔꯝꯗꯣ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯍꯣꯏ ꯁꯤ ꯏꯃꯥ ꯂꯥꯜꯂꯦ, ꯑꯩꯁꯨ ꯀꯅꯥꯅꯗꯤ ꯏꯌꯥꯅꯤ ꯈꯟꯗꯅ ꯑꯗꯨ ꯀꯣꯏꯗꯅ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯒꯤꯗꯣ ꯅꯌꯥ ꯁꯤꯡꯍꯟꯒꯦꯅ ꯊꯑꯣꯏꯀꯤ ꯍꯥꯏꯕ ꯌꯥꯝ ꯃꯥꯜꯂꯤ꯫ ꯇꯁꯦꯡꯅ ꯏꯔꯤꯛꯁꯨ ꯋꯥꯔꯤꯁꯦ ꯄꯜꯂꯨꯔꯤꯕꯗꯣ ꯄꯟꯐꯝꯗꯤ ꯊꯣꯛꯇꯕꯅꯤ꯫ ꯃꯥꯁꯨ ꯀꯔꯤ ꯅꯨꯡꯒꯤ ꯄꯜꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯠꯇꯦ, ꯂꯥꯏꯔꯔꯕꯁꯨ ꯄꯨꯝꯅꯃꯛ ꯏꯃꯥꯅ ꯉꯝꯅꯕ ꯁꯤꯡꯒꯅꯤ, ꯅꯣꯏꯅ ꯄꯤꯔꯛꯂꯕꯁꯨ ꯏꯃꯥꯅ ꯂꯧꯔꯣꯏ, ꯏꯃꯥꯅ ꯑꯗꯨꯝꯅ ꯈꯟꯈꯤꯕ ꯂꯩꯇꯦꯀꯣ꯫ ꯃꯇꯥꯡꯗꯨꯗ ꯀꯣꯏꯔꯦꯡꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ꯫ ꯃꯃꯥ, ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ, ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯉꯨ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯃꯣꯏꯗꯒꯤ ꯁꯦꯜꯗꯣ ꯍꯥꯠꯀꯦ ꯍꯥꯏꯕ꯭ꯔꯕ? ꯑꯩꯁꯨ ꯍꯣꯠꯇꯤ ꯍꯣꯠꯅꯔꯝꯃꯤꯗꯅ ꯁꯤꯡꯒꯦ ꯍꯥꯏꯗꯅ, ꯁꯨꯝ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯍꯥꯠꯀꯦꯁꯨ ꯍꯥꯠꯈ꯭ꯔꯁꯅꯨ꯫ ꯃꯣꯏ ꯄꯥꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯅꯨ, ꯏꯆꯥ ꯂꯥꯏꯖꯥ ꯂꯥꯛꯏꯌꯦ, ꯅꯌꯥꯁꯨ ꯌꯧꯔꯛꯏ꯫ ꯂꯥꯏꯖꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯑꯣ, ꯄꯥꯕꯁꯨ ꯌꯨ ꯊꯛꯇꯅꯒ ꯇꯧꯔꯕ ꯑꯣꯏꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯣꯏ꯫ ꯅꯠꯇꯦ ꯄꯥꯕ, ꯏꯀꯥꯏꯕꯒꯁꯦ ꯀꯩꯁꯨ ꯈꯪꯕꯤꯗ꯭ꯔꯕꯣ? ꯌꯨꯝꯁꯦ ꯀꯔꯤ ꯐꯤꯕꯝꯗꯨꯗ ꯂꯩꯔꯤꯁꯦ ꯀꯥꯏꯅꯒ ꯀꯔꯤꯝꯇ ꯈꯪꯕꯤꯗ꯭ꯔꯕꯕ? ꯑꯩ ꯏꯄꯥꯝꯅꯤ ꯀꯥꯏꯅ ꯂꯥꯛꯄꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯀꯣ꯫ ꯏꯀꯥꯏ ꯀꯥꯏꯅ ꯂꯥꯛꯂꯒ ꯃꯊꯣꯡ ꯊꯣꯛꯇꯕ ꯃꯤꯅ ꯎꯁꯤꯠꯂꯣꯏꯗꯧ ꯃꯑꯣꯡ ꯃꯇꯧ ꯉꯥꯛꯇꯅꯤ ꯎꯔꯤꯁꯦ꯫ ꯑꯩ ꯁꯨꯡꯂꯥꯛ ꯂꯥꯛꯆꯔꯔꯣꯏꯀꯣ, ꯅꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯒꯤ ꯃꯥꯏꯈꯨꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯛꯏꯁꯤ, ꯃꯤꯒ ꯄꯨꯔꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯏꯆꯥ ꯂꯥꯛꯏꯗꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨꯀꯣ, ꯄꯥꯕꯒ ꯄꯨꯟꯅ ꯆꯥꯁꯤ꯫ ꯅꯍꯥꯟꯈꯩ ꯊꯛꯇꯦꯗ, ꯉꯁꯤ ꯈꯛꯇꯪ ꯊꯛꯄꯅꯤ, ꯁꯥꯎꯒꯅꯨ꯫ ꯐꯔꯦ, ꯉꯁꯤꯗꯤ ꯂꯥꯛꯑꯕꯅꯤꯅ ꯆꯥꯛ ꯆꯥꯈ꯭ꯔꯒꯦ, ꯑꯩ ꯄꯥꯛꯅ ꯂꯥꯛꯑꯔꯣꯏꯒꯦ, ꯂꯥꯛꯇꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯊꯝꯕꯥꯜ ꯆꯥꯛꯀꯤ ꯋꯥꯐꯝ ꯄꯜꯂꯛꯄꯗꯨꯗ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯏꯃꯥ, ꯏꯔꯤꯛ ꯃꯆꯥꯗ ꯌꯦꯡꯂꯛꯏ꯫ ꯏꯃꯥ, ꯆꯦꯡ ꯑꯝꯇ ꯂꯩꯇꯦ꯫ ꯂꯥꯏꯖꯥ ꯈꯪꯁꯥꯎꯔꯛꯏ꯫ ꯀꯩꯅꯣꯕ ꯅꯣꯏꯅ ꯇꯧꯔꯤꯁꯦ? ꯌꯨꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯒ ꯌꯨꯝꯁꯤ ꯄꯥꯟꯕ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ? ꯅꯠꯇꯦ, ꯆꯦꯡ ꯕꯣꯔꯥ ꯑꯃꯠꯇ ꯐꯥꯎꯕ ꯋꯥꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤ ꯑꯣꯏꯕꯒꯤ ꯀꯔꯤ ꯃꯇꯤꯛ ꯆꯥꯔꯤꯒꯦ? ꯅꯣꯏꯕꯨ ꯆꯥꯛ ꯆꯥꯗꯕꯤꯗ ꯅꯥꯄꯤ ꯑꯣꯏꯅ ꯐꯣꯏꯗꯅ ꯆꯥꯔꯒ ꯂꯩꯕ꯭ꯔꯕ? ꯑꯩ ꯇꯁꯦ ꯆꯠꯈ꯭ꯔꯒꯦ, ꯅꯣꯏ ꯉꯥꯎꯕ꯭ꯔꯥ ꯐꯩꯕ꯭ꯔꯥ, ꯅꯣꯏ ꯊꯣꯛꯄ ꯂꯩꯍꯧꯔꯣ, ꯈꯣꯡꯒꯨꯟ ꯇꯥꯕ ꯏꯃꯨꯡ ꯅꯠꯇꯦ, ꯑꯩꯒꯤ ꯃꯥꯏ ꯈꯨꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯃꯥꯒꯤ ꯅꯨꯄꯥ ꯈꯣꯏꯃꯨꯒ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯤ꯫ ꯏꯔꯤꯛ ꯑꯃꯗꯤ ꯊꯝꯕꯥꯜ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯖꯍꯧꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯤꯀꯣ ꯃꯁꯦ, ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯕ꯭ꯔꯣ? ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯅꯕꯅꯤ ꯍꯥꯏꯗꯅ ꯁꯤꯟꯈꯤꯕꯅꯤꯀꯣ꯫ ꯃꯥꯅ ꯁꯦꯜ ꯄꯤꯔꯛꯇꯨꯅ ꯃꯃꯥ ꯑꯩꯕꯨ ꯅꯣꯛꯍꯟꯕꯗꯨ ꯅꯠꯇꯦꯅꯦ ꯄꯥꯝꯂꯤꯕꯁꯦ꯫ ꯅꯨꯡꯁꯤꯅ ꯏꯃꯥ, ꯅꯪ ꯋꯥꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯃꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯝꯂꯕꯗꯤ ꯑꯋꯥꯕ ꯄꯨꯝꯕꯁꯦ ꯈꯥꯡꯕ ꯉꯝꯂꯝꯒꯗꯕꯅꯤ꯫ ꯐꯔꯦ, ꯃꯥꯁꯨ ꯃꯥꯒꯤ ꯏꯃꯨꯡ ꯍꯥꯏꯕ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯨ ꯎꯔꯒ ꯃꯃꯥ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ꯫ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯠꯄꯗꯤ ꯃꯃꯥ ꯑꯩꯅ ꯀꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯂꯕꯁꯨ ꯃꯤꯒꯤ ꯃꯤꯆꯩ ꯇꯥꯗꯅꯕ ꯅꯃꯥꯏꯅ ꯍꯣꯠꯅꯒꯅꯤ꯫ ꯊꯝꯕꯥꯜꯅ ꯏꯃꯥ, ꯏꯃꯨꯡꯁꯤꯒꯤ ꯃꯩ ꯃꯨꯠꯇꯅꯕꯇꯪ ꯑꯣꯏꯔꯕꯁꯨ ꯅꯁꯥ ꯊꯕꯛ ꯁꯨꯔꯒꯦ, ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯅꯤ ꯍꯥꯏꯒꯦ? ꯏꯃꯥ ꯅꯥꯇꯣꯝꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯁꯦꯜ ꯊꯣꯛꯂꯤꯕꯁꯦ꯫ ꯊꯣꯛꯂꯕꯁꯨ ꯃꯤꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯕꯅꯤꯅ ꯆꯔꯥ ꯍꯦꯟꯕꯅ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯑꯦ꯫ ꯏꯃꯥ, ꯅꯁꯥꯁꯨ ꯊꯕꯛ ꯁꯨꯔꯒꯦ, ꯄꯥꯕꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯖꯅ ꯍꯥꯏꯁꯤ, ꯃꯥꯁꯨ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯃꯌꯥꯝꯁꯤꯗ ꯃꯀꯣꯛ ꯁꯥꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯈꯪꯏ
ꯅꯄꯥꯅ ꯀꯌꯥꯝ ꯃꯀꯣꯛ ꯁꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯣꯛ ꯁꯥꯏ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯂꯒ ꯄꯨꯝꯅꯃꯛꯁꯦ ꯀꯣꯛꯂꯕ꯭ꯔꯥ ꯑꯩꯈꯣꯏꯗꯗꯤ ꯃꯤꯒꯤ ꯁꯦꯟꯗꯣꯟꯒꯤ ꯑꯋꯥꯕꯁꯤꯒꯤ ꯃꯊꯛꯇ ꯅꯄꯥꯅ ꯌꯨ ꯉꯧꯕꯒꯤ ꯃꯊꯥ ꯁꯥꯕꯁꯤꯅ ꯍꯦꯟꯗꯕ꯭ꯔꯣ ꯑꯩꯈꯣꯏꯁꯤ ꯌꯥꯔꯤꯁꯤ ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯅ ꯊꯕꯛ ꯁꯨꯔꯒꯦꯕ ꯀꯔꯤꯅꯣ ꯅꯪꯅ ꯁꯨꯗꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯏꯕꯦꯝꯃ ꯃꯤꯅ ꯈꯖꯤꯛꯇꯗ ꯉꯥꯡꯅꯈꯤꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯃꯤꯅ ꯉꯥꯡꯅꯅꯤ ꯍꯥꯏꯗꯅ ꯃꯄꯨꯡ ꯐꯥꯔꯕ ꯑꯩꯁꯦ ꯑꯁꯨꯝꯅ ꯏꯃꯥ ꯏꯄꯥꯒꯤ ꯑꯋꯥꯕꯁꯦ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯅꯆꯥꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯀꯅꯥꯒꯤꯗꯅꯣ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯒꯦ ꯑꯗꯨꯒ ꯁꯦꯜ ꯈꯔ ꯐꯪꯂꯛꯂꯕ ꯀꯥꯟꯗ ꯐꯤ ꯁꯥꯅꯕ ꯀꯣꯟ ꯑꯃ ꯂꯩꯔꯒ ꯇꯨꯝꯃꯤ ꯏꯕꯥꯅꯤ ꯆꯪꯗꯅ ꯁꯥꯔꯒꯦ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯃꯤꯒꯤ ꯁꯦꯜꯁꯤꯡꯁꯦ ꯁꯤꯡꯗꯣꯛꯈ꯭ꯔꯁꯤ ꯐꯤ ꯁꯥꯕꯗꯨꯕꯨꯗꯤ ꯌꯥꯏꯌꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕꯗꯨꯗꯤ ꯏꯃꯥ ꯀꯌꯥ ꯄꯥꯝꯗꯦꯅꯦ ꯏꯕꯦꯝꯃ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯗꯨꯗꯥ ꯊꯤꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩ ꯀꯅꯥꯗꯅꯣ ꯍꯦꯛꯇ ꯍꯪꯂꯒꯦ ꯑꯗꯨꯒ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯍꯧꯔꯦ ꯏꯃꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯈꯨꯠꯁꯨꯃꯟꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯆꯦꯡꯁꯨ ꯈꯔ ꯈꯔ ꯄꯤꯔꯛꯏ ꯂꯩꯅꯥ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯇꯨꯅ ꯇꯧꯕꯅ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯀꯔꯤꯁꯨ ꯈꯪꯗꯦ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯁꯨ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯏꯃꯨꯡ ꯑꯗꯨꯅ ꯑꯐꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯂꯩꯅꯥꯃꯁꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ ꯏꯆꯥ ꯇꯣꯝꯕꯤꯁꯦ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯗꯀꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯏꯃꯥ ꯇꯣꯝꯕꯤꯗꯨ ꯊꯤꯜꯂꯅꯨ ꯍꯥꯏꯈ꯭ꯔꯁꯤ ꯑꯩꯈꯣꯏꯅ ꯈꯔ ꯁꯥꯐꯔꯕ ꯃꯇꯝꯗ ꯑꯋꯨꯡ ꯑꯋꯨꯟ ꯆꯥꯎꯅ ꯇꯝꯗꯨꯅ ꯂꯧꯈꯠꯄꯤꯔꯁꯤ ꯕꯦꯝꯃ ꯑꯗꯨꯕꯨ ꯃꯤꯅ ꯐꯅ ꯉꯥꯡꯅꯒꯗ꯭ꯔꯅꯦ ꯏꯃꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯕ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯦ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯌꯣꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯑꯗꯨꯅ ꯐꯖꯅ ꯍꯥꯏꯔꯁꯤ ꯑꯁꯨꯝꯅ ꯂꯩꯅꯥꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯏꯟꯊꯣꯛꯈ꯭ꯔꯦ ꯂꯩꯅꯥ ꯃꯥꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯁꯤꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯤ ꯂꯥꯏꯖ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯏꯃꯥ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯀꯩꯅꯣ ꯑꯗꯨꯕꯣꯕ ꯀꯩꯗꯧꯔꯒꯦꯕ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯣ ꯑꯇꯣꯝꯕꯤꯅꯤ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯤ ꯑꯉꯥꯡꯗꯨꯅ ꯀꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ ꯃꯕꯨꯅꯤ ꯀꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ ꯃꯤꯅ ꯃꯥꯕꯨ ꯎꯁꯤꯠꯄꯤꯔꯝꯈꯤꯗ꯭ꯔꯣ ꯅꯁꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯍꯦꯛꯇ ꯏꯟꯊꯣꯛꯄ ꯑꯩ ꯈꯔ ꯌꯥꯅꯤꯡꯗꯦ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯉꯝꯅꯕ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯂꯨꯍꯣꯡꯕꯤꯕ ꯌꯥꯏꯗꯅ ꯂꯨꯍꯣꯡꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯈꯛꯇꯅꯦ ꯐꯪꯗꯣꯏꯁꯦ ꯑꯉꯥꯡꯗꯨꯗꯤ ꯃꯄꯨꯟꯁꯤꯁꯤꯗ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣ ꯐꯪꯂꯔꯣꯏ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯍꯧꯗꯣꯛꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯕꯅꯤ ꯏꯃꯥꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯨꯗꯒꯤ ꯃꯃꯥ ꯑꯩꯅ ꯍꯦꯟꯅ ꯄꯦꯟꯗ꯭ꯔꯤꯕꯅꯤ ꯍꯣꯏꯅꯤ ꯏꯃꯥ ꯍꯣꯏ ꯋꯥꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯀꯩꯅꯣꯕ ꯇꯧꯔꯤꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯃꯣꯏꯒꯤꯁꯨ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯑꯃ ꯂꯨꯍꯣꯡꯅꯔꯤ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤꯗ ꯌꯥꯝꯗ꯭ꯔꯁꯨ ꯇꯝꯐꯝ ꯊꯣꯛꯄ ꯈꯔ ꯇꯝꯃꯒ ꯄꯤꯛꯇꯛꯅ ꯍꯣꯡꯕꯤꯔꯁꯨ ꯌꯥꯏ ꯅꯪ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯝꯅ ꯂꯩ ꯈꯪꯕ꯭ꯔꯥ ꯍꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯔꯝꯅ ꯂꯩ ꯍꯥꯏꯕ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯈꯪꯕ꯭ꯔꯥ ꯅꯄꯥꯅ ꯃꯊꯥ ꯁꯥꯏ ꯍꯥꯏꯗꯅ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯁꯨ ꯈꯨꯠꯁꯨꯃ ꯂꯧꯁꯤꯜꯂꯒ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯤꯕꯅꯤ ꯑꯩꯁꯨ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕ ꯃꯌꯥꯝꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯂꯧꯁꯤꯜꯂꯨꯔꯦ ꯃꯤꯅ ꯉꯥꯡꯅꯤꯡꯕ ꯈꯣꯟ ꯊꯥꯗꯗꯨꯅ ꯉꯥꯡꯕ ꯃꯌꯥꯝꯗꯣ ꯈꯥ ꯆꯤꯛꯇꯨꯅ ꯉꯥꯡꯂꯒ ꯄꯨꯝꯅꯃꯛ ꯀꯣꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨ ꯂꯣꯏꯅ ꯇꯣꯛꯈ꯭ꯔꯣ ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯇꯣꯜꯂꯕꯁꯨ ꯇꯣꯟꯅ ꯏꯁꯥꯒꯤ ꯂꯨꯍꯣꯡꯕꯗꯣ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯀꯅꯥꯗꯒꯤ ꯁꯦꯜ ꯍꯪꯒꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯅꯥꯗꯒꯤ ꯁꯦꯜ ꯄꯨꯗꯧꯔꯤꯅꯣ ꯂꯩꯀꯥꯏ ꯈꯨꯟ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯄꯨꯐꯝꯁꯦ ꯀꯅꯥꯗꯅꯣ ꯃꯤ ꯑꯃꯠꯇꯒꯤ ꯁꯦꯜ ꯇꯣꯟꯗꯕ ꯌꯥꯎꯗ꯭ꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯗꯧꯋꯥꯏꯕꯅꯣ ꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪ ꯅꯆꯦꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯈꯪꯕ꯭ꯔꯥ ꯃꯥ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯤꯕꯅꯦ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕꯅꯦ ꯅꯆꯦꯗꯣ ꯂꯩꯁꯥꯕꯤꯅꯦ ꯃꯥꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯎꯏꯌꯦ ꯅꯣꯏ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯒꯦ ꯐꯔꯦ ꯑꯩꯁꯤ ꯀꯔꯤꯁꯨ ꯎꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯁꯤꯅꯤꯅꯦ ꯏꯃꯥꯅ ꯉꯁꯥꯏꯗꯤ ꯍꯥꯏꯗꯣ ꯑꯩ ꯂꯨꯍꯣꯡꯕꯗ ꯏꯃꯨꯡꯁꯤ ꯂꯣꯏꯔꯦ ꯍꯥꯏꯕꯅꯦꯕ ꯀꯣ ꯃꯤꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯁꯤ ꯅꯣꯏ ꯑꯩꯒꯤ ꯏꯔꯜ ꯌꯥꯝ ꯄꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯔꯤꯕ ꯁꯅꯥ ꯃꯌꯥꯝꯁꯦ ꯂꯧꯖꯧ ꯑꯗꯨꯒ ꯃꯇꯨꯡ ꯑꯗꯨꯒꯨꯝꯕ ꯑꯁꯨꯝ ꯑꯔꯦꯡꯒꯤ ꯋꯥꯔꯤꯗꯣ ꯇꯧꯔꯛꯀꯅꯨ ꯅꯣꯏꯒꯤ ꯅꯋꯣꯡꯁꯤꯡꯗꯨꯅꯅꯤ ꯑꯩꯅ ꯌꯨꯝꯁꯤꯗ ꯏꯅꯦꯄꯣꯛꯀ ꯄꯨꯔꯛꯄ ꯇꯜꯂꯤꯁꯦ ꯏꯔꯤꯛ ꯃꯆꯥꯒꯤ ꯋꯥꯍꯩ ꯄꯨꯝꯕ ꯊꯃꯣꯏꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯆꯥꯅꯤ
ꯁꯨꯝ ꯎꯪꯈꯠꯅꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯛꯂꯣꯏ ꯈꯟꯕꯅ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯁꯦ, ꯁꯥꯎꯔꯅꯨ, ꯅꯪꯒꯤ ꯂꯤꯛꯁꯤꯁꯨ ꯁꯤꯖꯤꯟꯅꯧ, ꯏꯃꯥꯅ ꯂꯧꯔꯣꯏ꯫ ꯅꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯤ ꯏꯃꯥꯅ ꯎꯅꯤꯡꯕꯅꯤ꯫ ꯑꯗꯨꯒ ꯏꯁꯥ ꯅꯤꯡꯉꯣꯜꯗꯒꯤ ꯁꯦꯜ ꯑꯃꯠꯇꯁꯨ ꯂꯧꯊꯣꯛꯅꯤꯡꯗꯦ꯫ ꯏꯃꯥꯅ ꯉꯝꯂꯕ ꯀꯥꯟꯗ ꯍꯦꯟꯅ ꯄꯤꯔꯛꯀꯦ ꯈꯜꯂꯤꯕꯅꯤ꯫ ꯂꯥꯏꯖ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯄꯩꯊꯣꯛꯇꯨꯅ ꯂꯩ꯫ ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ? ꯆꯥꯔꯛꯇꯦ꯫ ꯑꯗꯨꯗꯤ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯁꯤ, ꯏꯃꯥꯁꯨ ꯆꯥꯗ꯭ꯔꯤ꯫ ꯂꯥꯏꯖ ꯇꯁꯦꯡꯅ ꯃꯄꯥꯝꯗ ꯆꯥꯛ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯌꯨꯝ ꯑꯗꯨ ꯃꯥꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯕ ꯃꯥ ꯀꯥꯎꯈꯤꯕꯒꯨꯝ, ꯐꯨꯔꯥꯗ ꯂꯥꯟꯗ ꯆꯥꯎꯔꯛꯄꯤ ꯑꯃꯒꯨꯝ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯂꯥꯏꯔꯤꯛꯄꯥꯛꯀꯨꯝꯅ ꯈꯟꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯏꯁꯤꯡ ꯐꯥꯎ ꯊꯛꯅꯤꯡꯗꯦ, ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯏ꯫ ꯌꯥꯔꯅꯤ, ꯌꯨꯝꯗ ꯏꯃꯥꯅ ꯑꯩ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯏꯃꯥꯗꯣ ꯑꯩꯒ ꯆꯥꯃꯤꯟꯅꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯏꯔꯤꯛꯇꯤ ꯃꯥꯅ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯈꯤꯗꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯀꯩꯁꯨ ꯈꯟꯗꯦ꯫ ꯁꯦꯜ ꯄꯥꯏꯕꯤ ꯃꯅꯦꯝꯗꯨꯅꯗꯤ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤ꯫ ꯏꯔꯤꯛ ꯃꯆꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗ ꯂꯥꯏꯖꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗꯅ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯏꯔꯤꯛ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯍꯣꯠꯅꯖꯕꯅ ꯃꯤꯒꯤ ꯁꯦꯟꯗꯣꯟ ꯄꯨꯝꯕ ꯁꯤꯡꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯏꯔꯤꯛ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯒꯤꯗꯃꯛ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯃꯥ, ꯅꯁꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯨꯝꯅ ꯆꯥꯎꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯅ ꯂꯨꯍꯣꯡꯕꯗꯣ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯁꯥ, ꯏꯃꯥ ꯍꯣꯏꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯁꯨꯞꯅꯒꯤ ꯁꯛꯊꯣꯡ ꯆꯪꯁꯤꯟ ꯌꯥꯅꯅꯕ ꯑꯩꯒꯤꯗꯃꯛ ꯄꯥꯕꯨꯡꯕꯨ ꯗꯥꯟ ꯊꯥꯗꯕ ꯂꯥꯛꯍꯟꯕꯤꯌꯨ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯇꯅꯥꯎ ꯅꯨꯄꯤ ꯂꯩꯅꯥꯒꯤ ꯃꯇꯝꯗꯁꯨ ꯏꯃꯥ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯈꯤꯗꯦꯅꯦ꯫ ꯑꯃꯔꯣꯝꯗ ꯃꯥꯗꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯑꯉꯥꯡ ꯑꯣꯏꯅ ꯆꯠꯈꯤꯕꯅꯤꯅ ꯃꯤꯅ ꯀꯩꯁꯨ ꯍꯥꯏꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯁꯨ ꯄꯨꯗꯅ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯋꯥꯔꯤꯅꯐꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯈꯟꯗꯦ꯫ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯇꯤꯛ ꯏꯄꯥꯁꯨ ꯆꯥꯗꯅ ꯑꯍꯦꯟ ꯑꯔꯥꯛ ꯄꯥꯝꯖꯗꯦ꯫ ꯍꯣꯏ, ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯂꯨꯍꯣꯡꯂꯣꯏꯗꯕꯗꯤ ꯅꯠꯇꯦꯗꯅ ꯏꯃꯥ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯁꯨꯞꯅꯒꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯅ ꯌꯥꯏꯐ ꯃꯒꯣꯜ ꯄꯤꯕꯤꯕꯗꯨ ꯈꯛꯅꯤ꯫ ꯅꯁꯥꯅ ꯄꯥꯝꯖꯕ ꯃꯣꯏꯒꯤ ꯏꯃꯨꯡꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯣꯏꯅꯕꯨꯗꯤ ꯏꯃꯨꯡꯁꯦ ꯋꯥꯏ ꯈꯪꯕꯅ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕ ꯁꯦꯜ ꯄꯨꯝꯕ ꯃꯈꯣꯏꯅ ꯄꯨꯊꯣꯛꯑꯁꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯅꯁꯥꯅ ꯃꯗꯨꯗꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯑꯩꯈꯣꯏ ꯌꯦꯠꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯌꯥ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕ ꯐꯖꯅ ꯈꯪꯂꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕ ꯃꯤꯅꯤ ꯏꯃꯥ꯫ ꯌꯥꯝꯅ ꯐꯕ ꯏꯃꯨꯡꯅꯤ꯫ ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯣꯏꯔꯛꯀꯅꯤ ꯈꯪꯅ ꯈꯪꯅ ꯅꯣꯡꯃꯗ ꯈꯟꯖꯤꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯤ ꯑꯍꯨꯝꯃꯛ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯂꯣꯏꯅ ꯑꯣꯟꯈꯤꯗꯧꯔꯦꯀꯣ꯫ ꯏꯄꯨꯛ ꯊꯣꯛꯀꯤ ꯏꯆꯥ ꯑꯣꯏꯖꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯗꯦꯗ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯁꯤ ꯌꯥꯝꯅ ꯇꯣꯟꯕ ꯖꯥꯠꯅꯤ꯫ ꯏꯃꯥ, ꯅꯁꯥꯁꯨ ꯉꯁꯤ ꯆꯠꯈ꯭ꯔꯅꯤ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯅꯤꯡꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯈꯣꯡꯊꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅ ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯆꯥ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯏꯃꯥ꯫ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯕ ꯑꯣꯏꯌꯨꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯀꯞꯃꯤꯟꯅꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯥꯎꯗꯝꯅꯔꯒ ꯊꯝꯕꯥꯜ ꯃꯥꯁꯨ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯍꯧꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯃꯥꯁꯨ ꯆꯦꯜꯂꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯣꯡꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯅꯥꯁꯨ ꯂꯧꯈꯠꯄꯤꯔꯤ꯫ ꯀꯨꯝꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯨ ꯄꯨꯟꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯁꯨꯅ ꯄꯨꯟꯗꯧꯔꯤ꯫ ꯊꯝꯕꯥꯜ ꯍꯥꯟꯅ ꯊꯨꯡꯂꯔꯦ, ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯁꯤꯜ ꯂꯥꯡꯕ ꯌꯥꯎꯔꯤ꯫ ꯀꯩꯁꯨ ꯑꯍꯦꯟꯕ ꯄꯣꯠꯆꯩ ꯄꯨꯔꯛꯇꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯀꯥ ꯍꯦꯟꯅ ꯀꯦꯁꯤꯟꯗꯦ, ꯏꯆꯝ ꯆꯝꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯩꯅꯥ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯊꯨꯡꯂꯔꯦ꯫ ꯂꯩꯅꯥꯅ, ꯆꯦꯌꯥꯏ, ꯄꯣꯠꯁꯤꯡꯁꯦ ꯈꯥꯇꯣꯟ ꯍꯣꯏꯒꯤ ꯍꯥꯟꯅ ꯊꯤꯟꯅꯕ ꯑꯝꯇ ꯇꯧꯈꯤꯁꯤ꯫ ꯑꯇꯩꯁꯨ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯁꯤ ꯑꯗꯨꯒ꯫ ꯍꯣꯏ, ꯑꯗꯣ ꯏꯕꯥꯅꯤꯒꯤ ꯄꯣꯠꯁꯤꯡꯁꯤꯅ ꯑꯗꯨꯝ ꯌꯦꯜꯂꯁꯤꯗ꯫ ꯏꯆꯦꯒꯤꯁꯤꯗꯤ ꯀꯩꯁꯨ ꯌꯥꯝꯕ ꯃꯥꯟꯗꯦ꯫ ꯄꯣꯠ ꯄꯨꯝꯇ ꯌꯥꯎꯗꯦꯅꯦ ꯆꯦꯌꯥꯏ꯫ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯄꯨꯔꯒ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯛꯄꯒ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯤꯒꯤ ꯈꯣꯡꯕꯥꯜ ꯂꯨꯄꯥꯜꯗ ꯂꯨꯝꯃꯒꯅꯦ ꯇꯨꯃꯤꯟ ꯍꯦꯛꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯣ ꯅꯪꯒꯤꯁꯤꯁꯨ ꯑꯊꯨꯝ ꯑꯍꯥꯎꯗꯤ ꯈꯔ ꯌꯥꯎꯋꯦ ꯍꯥꯏꯕꯨ ꯌꯥꯝꯅ ꯌꯥꯝꯈꯤꯗ꯭ꯔꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯄꯣꯠꯁꯤꯡꯗꯨ ꯈꯥꯏꯗꯣꯛꯏ꯫
Madu ubada irik changlak tu nairi. Haima, no yenidi lamyai si ekta khaido bo. Laina na, hoima, posing siya hana tinduk luraga pasana po thara su yaidana adugi. Karino, nakoi anigi dang khaidok libadu bo. Nasi su tindrinya, nakoi ni lakta puna yentok siya na ngairi bani. Lairamo, nasi kauraki, sakum ni sang tungo bani. Laizana, as ima yare, isi gitu puturado, ay yengama bani. Mingon na piba yaba po amti yaw budi. Isi na pura po do, ima hoy na sana ba aduk tamzilo. Tumiga iba nigi po sina adum yen kragi. Karino, yen ba yaba po yaw di si po. Nakoy ani na purak pa dudagidi, nasi na purak libado na hilam gani ni biya masa. Lining tawka da pusindu na tambani ni noy bo. Aduga, nakoy na tawrido su lali. Noy ni hek lakbaga, lining tawka da na pusilaga, at henpot karahana kasaga tawbani niya. Asum na hayrak pa duda, Liza, amadi Laina makoy ani. Lining tawka da sang dun yeng lubada, larmliwa po sa ising do ubada, ngakladuna, Liza na. Ima, kaino, asuk yang masi, isi na purayro. Hoy niya, maana purak tradi, kanalak laga purak kadawrigi. Isi do, amta kawro ima. Hoy. Asiya haydo na tambal bu kawbo setkri, aduga tambal mana taramliba tabag tubuna, irik mana oy na mahud sinbi hawri. Tambal, makoy ani layriba mapamadu da sanglagtuna, haraw hayri. Nakoy ani na loy na kaidok bu loy rabo. Isi susumda, insang thongbududa, nakoy ni kinanang daga sangak pasandri, sindok pa bu loy rabo. Liza di, Masedu migi mayumda tabak suba satpadagi khangnarak pa nupani sel paiba imung na khanduna. Aduga lairi ichi, asuk yam po singse kaigi purayno. Isagi leizaba sel khrana konabada silaga loiri. Mayam si purang na hotnabada mingondagi sel khrasu pusilamani. Nate kai kana doino ba. Migi mamangda phasade na budi tawri oiramni. Puba budi nateda. Nate ne leibibani. Sel pusilam dawdi mahandeda. Mahagi leizaba khrana lerak po oiramgani. Ahanbani haidana puhaningdana tawri oiramni. Adubu Liza mani Laina masina murum sonduna lay. Tambal maso pumnamak khangi. Manaw nupi anigi matawda kharadi nungaiti. Asumna chakawbusu loikre matam khragi matung. Tambal mama ama oigadawri haiba khanglabada irik koireng amasung tambalgi imungsingdi haraubana loiri. Tambal na mirole tabada Liza amadi Laina yamna kalaklami. Maramdi makoy anina halibani masedagi luhongba adubu masibudi lairabi imungda mayum pali khanduna nomuda usitpiramdi. Nomutasu masigi manakta satludi. Somda irik masana mamit mamay pangdringay awong kharadi tamningli. Adubu senpam ama khangna putokningay sildi layba natte. Hana tolamba sildudi kokrabasu kahena sil thokpa oidabana. Saba thakpa watrabasu adumak hamu-hamudi layribani. Aduna irik mathayamna sai. Masasingda haigadabasu Liza na hana utkiba muhong mataw aduna Liza mangondadi haiba ngamsadi. Aduna Laina da haipet hairuge haiduna irik nasanubi atombigi manakta lai. Tombiya imasi haidi hainingdabadi. Ado isagi se lairabadi imana kara sisinaba yagatro. Ima buksingbirakki. As sanamta sabiyuna moitadada tha mahilabani hairisi. Adu phau sabidi. Laukpam maseda masu launaba ngangnari. Kaidawga haino seldo. Irik masana hana wamang yalaklabanina seldu haininglabasu haidabana faradra khali. Adubu haige khanadi laklabanina haiduni yenglage khali. Nasedo awong awunsu amata tamkidi. Thasu leplabanina mana mamay mamit pangdringaida upu kangdolda oirabasu pira sirana tawbanini imase. As adugi oira kona tum tawrasu yai nangda yade haiba nate. Kona tum tawse layraga tawde haibasu nate. Tawda yadabadawna puraga tawgadaba nate. Hoy yare isane na haibani kaisu kaide. Imana ngamba kana dum tawrage. Wakhal nungaizananaba haidana imana tawsirana sum khanbani. Kaisu kaide lairaganda adum tawayma ai moitada haibasu tale. Hoy hairugano imasu satnaba tawrage. Asumna iriksu satkre tasengna ma tawaidi nungaiba nate. Laina masu kharadi nungaite. Adubu tasengmadi lainagi nupa mayumsi silthum yamna paiba imung nate. Yumdudi konungumna sai madupumnamak magi nupagi mapamapu haktakta sil yamna paiba imung oirambanani. Yum khaktani phajaba makubokna imungi manchang yonthok-yonthoktuna yuda ngangthoktuna anamba lelakpani. Hauzik lairiba lamtusingdudi yambu yamdrabani pumnamak yonduna loikrabani. Aduga nganna sikrabani. Hauzikti phajariba haibabu yumdu khakta ngairabani. Madu naknaba miyoitana khangi.
ꯑꯇꯣꯞꯄ ꯃꯤꯁꯤꯡꯅꯗꯤ ꯃꯣꯏꯒꯤ ꯌꯨꯝꯗꯨ ꯎꯕꯗ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯤ꯫ ꯂꯩꯅꯥ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅꯤ ꯅꯤꯁꯥ ꯆꯥꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯃꯁꯦꯗ ꯍꯥꯏꯗꯣꯛꯇꯕꯒꯤ ꯋꯥꯅꯤ ꯎꯁꯤꯠꯈꯤꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯏꯃꯨꯡꯗꯤ ꯇꯁꯦꯡꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯏ꯫ ꯏꯔꯤꯛ ꯇꯁꯦꯡꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯑꯑꯣꯡ ꯑꯑꯣꯟ ꯇꯝꯅꯤꯡꯂꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯂꯩꯀꯥꯏꯗ ꯍꯪꯒꯦ ꯍꯥꯏꯔꯕꯁꯨ ꯍꯥꯟꯅ ꯇꯥꯈꯤꯕ ꯑꯋꯥꯕꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯏꯔꯤꯛ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯃꯥꯅ ꯉꯝꯂꯕ ꯀꯥꯟꯗ ꯄꯤꯔꯒꯦ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯝꯕꯥꯜ ꯊꯥ 9 ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯄꯥꯝꯗ ꯁꯔꯦꯡꯅ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕꯗ ꯊꯝꯕꯥꯜꯕꯨ ꯆꯥꯛꯀꯧꯕꯤꯔꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯨ ꯌꯥꯎꯅ ꯀꯧꯔꯤ꯫ ꯂꯥꯏꯖ ꯅꯥꯄꯜꯅ ꯌꯣꯝꯂꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯗ ꯃꯥ ꯀꯩꯁꯨ ꯉꯥꯡꯗꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯤ꯫ ꯑꯆꯧꯕꯤ, ꯏꯃꯥꯅꯗꯤ ꯏꯁꯥꯒꯤ ꯑꯑꯣꯡ ꯑꯑꯣꯟ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯝꯅꯤꯡꯕꯅꯤ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠ ꯄꯥꯡꯗ꯭ꯔꯤꯉꯩꯗ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ, ꯏꯃꯥꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯁꯣꯏꯗꯅ ꯇꯝꯂꯛꯀꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯤ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯗ꯭ꯔꯦ꯫ ꯌꯥꯔꯅꯤ ꯏꯃꯥ, ꯅꯌꯥ ꯅꯨꯄꯥꯅ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯕꯤꯌꯦ꯫ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯗꯤꯌꯦ꯫ ꯂꯥꯏꯖ ꯇꯥꯅꯤꯡꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯅꯥꯀꯣꯡꯗꯨ ꯈꯣꯠꯄ ꯁꯥꯟꯅꯩ꯫ ꯏꯌꯥꯗꯣ ꯃꯁꯛꯄꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ꯫ ꯉꯁꯥꯏ ꯂꯥꯛꯑꯝꯕꯗꯨꯅ ꯑꯍꯥꯟꯕꯅꯤ ꯎꯔꯤꯁꯤ꯫ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯌꯥꯝ ꯐꯩꯌꯦ ꯏꯃꯥ꯫ ꯑꯩꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯑꯝꯇ ꯇꯧꯗꯤꯌꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯌꯦ꯫ ꯏꯃꯥꯁꯨ ꯌꯥꯝ ꯐꯩ꯫ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯈꯟꯕꯤ꯫ ꯄꯥꯕꯨꯡꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ꯫ ꯏꯃꯥꯒ ꯁꯛ ꯈꯪꯅꯅꯤꯡꯉꯦꯁꯨ ꯍꯥꯏ꯫ ꯏꯃꯥꯅꯁꯨ ꯅꯣꯡꯃꯗ ꯂꯥꯛꯇꯕꯗꯨꯗ ꯃꯈꯣꯏꯁꯨ ꯍꯦꯛꯇ ꯂꯥꯛꯄꯗꯣ ꯏꯀꯥꯏ ꯍꯥꯏꯌꯦ꯫ ꯏꯃꯥꯁꯨ ꯌꯥꯝꯅ ꯂꯥꯛꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯁꯤꯗ ꯍꯦꯛꯇ ꯂꯥꯛꯄꯗꯨꯁꯨ ꯉꯝꯗꯦ꯫ ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯄꯥꯕꯨꯡ ꯍꯣꯏꯅꯗꯤ ꯑꯗꯨꯝꯅ ꯈꯟꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯣꯏꯅ ꯈꯟꯕꯗꯤ ꯏꯃꯥꯅ ꯁꯥꯎꯗꯨꯅ ꯂꯥꯛꯇꯕꯅꯤ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯣ ꯂꯥꯛꯀꯅꯤꯗ, ꯂꯥꯛꯇꯕ ꯌꯥꯔꯤꯕ꯭ꯔꯗꯣ? ꯅꯪꯅ ꯍꯦꯛ ꯅꯃꯥꯏ ꯅꯃꯤꯠ ꯄꯥꯡꯕꯒ ꯁꯦꯕꯥ ꯂꯥꯛꯇꯧꯔꯕꯁꯤꯗꯤ꯫ ꯏꯃꯥ ꯍꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯆꯥꯕ ꯊꯛꯄꯒꯗꯤ ꯑꯗꯨꯝ ꯋꯥꯠꯇꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯗꯨꯕꯣ? ꯋꯥꯠꯇꯤ꯫ ꯑꯩ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯤ꯫ ꯏꯃꯥꯗ ꯋꯥꯐꯝꯁꯦ ꯍꯥꯏꯗ꯭ꯔꯤ, ꯑꯗꯨꯝ ꯀꯥꯎꯔꯒ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯌꯨꯗꯅ꯫ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯏꯃꯨꯡꯗꯨꯅꯤ꯫ ꯑꯗꯨꯗ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯇꯥ ꯄꯥꯃꯦꯜꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯨꯕꯗ ꯑꯩꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯗ ꯇꯥ ꯄꯥꯃꯦꯜꯅꯁꯨ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯜꯂꯒ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯂꯩꯍꯟꯅꯤꯡꯕꯅꯤ ꯍꯥꯏꯌꯦ꯫ ꯑꯩꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯇꯥ ꯄꯥꯃꯦꯜꯅꯁꯨ ꯑꯩꯕꯨ ꯂꯧꯖꯔꯒꯦꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗ꯫ ꯏꯃꯥ, ꯑꯩꯒꯤꯗꯃꯛꯇ ꯏꯃꯥꯅ ꯀꯩꯁꯨ ꯃꯊꯥ ꯁꯥꯒꯅꯨꯀꯣ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯏꯃꯥ ꯍꯣꯏꯕꯨꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯕꯅꯤ꯫ ꯏꯃꯥꯅꯁꯨ ꯅꯨꯡꯇꯤꯒꯤ ꯍꯥꯏꯌꯦ, ꯏꯃꯨꯡ ꯑꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯄꯥꯕꯨꯡꯒꯤꯁꯨ ꯏꯃꯥꯒꯤꯁꯨ ꯄꯣꯠꯐꯝ ꯑꯃꯃꯝ ꯄꯤꯒꯅꯤ ꯍꯥꯏꯌꯦ꯫ ꯏꯔꯤꯛ ꯅꯣꯛꯂꯒ, ꯅꯄꯥꯕꯨꯡꯒꯤꯁꯨ ꯄꯣꯠꯐꯝ ꯄꯤꯗꯣꯏꯕ? ꯅꯨꯄꯥꯒꯤꯁꯨ ꯄꯣꯠꯐꯝ ꯐꯝꯕ ꯌꯥꯏꯅ꯫ ꯁꯒꯣꯜ ꯊꯧꯔꯤ, ꯈꯣꯡꯗ ꯇꯣꯡꯅꯕ ꯈꯨꯔꯨꯝ, ꯆꯥꯅ ꯊꯛꯅꯕ ꯆꯦꯡꯆꯥꯛ, ꯍꯋꯥꯏ ꯆꯦꯡꯋꯥꯏ, ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯤ ꯃꯌꯥꯝꯁꯦ ꯌꯣꯜꯍꯟꯗꯣꯏꯅꯦ ꯍꯥꯏꯌꯦ꯫ ꯑꯗꯨꯒ ꯏꯃꯥꯒꯤꯅ ꯀꯩ ꯃꯥꯜꯂꯤ? ꯈꯪꯗꯦꯕꯣ꯫ ꯅꯨꯄꯤꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯊꯝꯂꯒ ꯌꯣꯜꯍꯟꯗꯣꯏꯕ꯫ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯁꯨꯕ ꯑꯉꯥꯡ ꯈꯔ ꯂꯩꯌꯦ, ꯃꯣꯏꯅ ꯁꯥꯕ ꯁꯅꯥꯗꯣ ꯏꯃꯥꯅ ꯌꯣꯟꯗꯣꯏꯅꯤ꯫ ꯂꯥꯏꯖ ꯃꯆꯦꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡ ꯁꯤꯡꯕꯅꯤ꯫ ꯊꯥꯖꯔꯨꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ꯫ ꯇꯁꯦꯡꯅ ꯂꯥꯏꯖ ꯍꯣꯏꯒꯤ ꯏꯃꯨꯡꯗꯤ ꯁꯥ ꯁꯟ ꯂꯣꯏꯗꯨꯅ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯁꯦꯟꯗꯣꯏ ꯁꯥꯟꯗꯣꯛꯄꯅꯤ꯫ ꯑꯗꯨꯒ ꯊꯝꯕꯥꯜꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯋꯥꯔꯤꯒꯗꯤ ꯃꯣꯏꯒ ꯈꯔ ꯈꯦꯟꯅꯔꯤ꯫ ꯇꯁꯦꯡꯅ ꯂꯥꯏꯖ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯋꯥꯍꯩ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯀꯪꯊꯣꯛꯇ ꯋꯥꯔꯤꯗꯨ ꯃꯈꯥ ꯇꯥꯅ ꯇꯥꯏ꯫ ꯏꯔꯤꯛꯅ, ꯑꯗꯣ ꯏꯕꯨꯡꯉꯣꯗꯨꯅ ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ? ꯃꯥꯗꯤ ꯀꯣꯅꯨꯡꯒꯤ ꯁꯦꯅꯥꯄꯇꯤꯅꯤ ꯏꯃꯥ꯫ ꯍꯩꯃꯥ, ꯏꯌꯥꯕꯣ, ꯑꯗꯣ ꯅꯀꯨꯅ ꯀꯔꯤ ꯇꯧꯔꯤꯕ? ꯄꯥꯕꯨꯡꯗꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦꯅ ꯌꯨꯝꯗ ꯂꯩꯌꯦ ꯍꯧꯖꯤꯛꯄꯨꯗꯤ꯫ ꯍꯥꯟꯅꯕꯨꯗꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯔꯝꯃꯦ ꯍꯥꯏꯌꯦ꯫ ꯅꯤꯡꯊꯧꯒꯤꯁꯨ ꯑꯁꯥꯟꯕ ꯑꯣꯏ ꯍꯥꯏ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯀꯣꯅꯨꯡꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯧꯔꯝ ꯀꯨꯝꯍꯩ ꯍꯔꯥꯎꯕ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯄꯨꯟꯅ ꯀꯧꯔꯛꯏ꯫ ꯑꯩꯒꯤ ꯏꯄꯥꯟꯗꯁꯨ ꯅꯤꯡꯊꯧ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯏꯃꯥ꯫ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯣ? ꯅꯤꯡꯊꯧꯗꯣ ꯌꯥꯝ ꯐꯖꯅꯤ꯫ ꯏꯃꯥꯒ ꯁꯛ ꯈꯪꯅꯍꯟꯒꯦ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ, ꯑꯁꯨꯛ ꯁꯪꯒ ꯆꯥꯎꯈ꯭ꯔꯕ ꯏꯃꯨꯡ ꯑꯃꯗ ꯂꯩꯔꯒ ꯑꯁꯨꯛ ꯆꯝꯕ, ꯑꯗꯨꯒ ꯈꯔꯈꯛ ꯄꯥꯏꯕ ꯃꯥꯅ ꯀꯥꯔꯨꯕ ꯅꯥꯄꯜ ꯄꯨꯝꯕꯁꯤ ꯈꯜꯂꯨꯕꯗ ꯂꯥꯏꯖ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯈꯜꯂꯨꯕꯗ ꯀꯜꯂꯛꯄ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯤ꯫ ꯅꯨꯡꯉꯥꯏꯕꯁꯤꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯅ ꯊꯝꯕꯥꯜ ꯑꯉꯥꯡ ꯑꯃꯁꯨ ꯐꯪꯖꯒꯗꯧꯔꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯈꯜꯂꯨꯕꯗ ꯂꯥꯏꯖ ꯌꯥꯝꯅ ꯀꯜꯂꯛꯏ꯫
ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯕꯗ ꯊꯝꯕꯥꯜ ꯑꯉꯥꯡ ꯎꯅꯔꯦ ꯏꯔꯤꯛꯁꯨ ꯃꯁꯥꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯕꯛ ꯁꯨꯕꯗꯤ ꯅꯠꯇꯦ ꯊꯝꯕꯥꯜꯒꯤ ꯃꯅꯦꯝꯅ ꯇꯣꯉꯥꯟꯅ ꯊꯕꯛ ꯇꯧꯕꯤ ꯑꯃ ꯀꯧꯗꯨꯅ ꯊꯝꯂꯤ ꯏꯔꯤꯛꯄꯨꯅ ꯊꯝꯕꯥꯜꯒꯤ ꯃꯅꯦꯝ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤ ꯊꯝꯕꯥꯜ ꯈꯔ ꯀꯟꯈꯠꯂꯛꯂꯕꯗ ꯏꯔꯤꯛꯁꯨ ꯃꯌꯨꯝꯗ ꯂꯩꯔꯤ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯄꯨꯔꯣꯏꯕꯒꯤ ꯄꯣꯠꯐꯝꯁꯨ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅ ꯄꯤꯕꯤꯔꯗꯨꯅ ꯅꯨꯡꯉꯥꯏꯅ ꯀꯩꯊꯦꯜ ꯊꯣꯛꯏ ꯏꯔꯤꯛꯀꯤ ꯏꯃꯨꯡ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯕꯨ ꯅꯣꯡꯃ ꯂꯥꯏꯖꯥ ꯃꯄꯥꯝꯗ ꯀꯞꯇꯨꯅ ꯂꯥꯛꯏ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯇꯥꯊꯤꯇ ꯑꯣꯏꯅ ꯇꯧꯏ ꯏꯄꯨꯔꯣꯏꯕ ꯃꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯐꯨꯗꯨꯅ ꯏꯃꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯉꯛ ꯁꯝꯁꯦ ꯄꯥꯏꯗꯨꯅ ꯇꯥꯜꯂꯛꯂꯤꯕꯅꯤ ꯏꯃꯥ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯃꯈꯣꯏꯁꯨ ꯃꯁꯥꯗꯨ ꯃꯇꯣꯝꯇꯅꯤ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯕꯦꯝꯃ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝ ꯇꯣꯟꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯈꯟꯕ ꯋꯥꯈꯜꯗꯣ ꯃꯈꯣꯏꯗꯁꯨ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯐꯔꯦ ꯏꯃꯥꯁꯨ ꯂꯩꯔꯤꯁꯤꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯊꯣꯛꯁꯤ ꯑꯗꯨꯒ ꯏꯃꯥꯅ ꯊꯤꯟꯒꯤ ꯅꯨꯄꯤꯅ ꯃꯄꯥꯝꯗ ꯀꯨꯏꯅ ꯂꯩꯁꯤꯟꯕꯁꯨ ꯐꯠꯇꯦ ꯃꯣꯏꯅꯁꯨ ꯅꯪꯕు ꯁꯣꯏꯗꯅ ꯂꯧꯕ ꯂꯥꯛꯀꯅꯤꯗ ꯏꯃꯥ ꯁꯦꯜ ꯄꯥꯏꯕ ꯈꯛꯇꯅ ꯌꯥꯔꯝꯗ꯭ꯔꯦ ꯌꯨꯝ ꯑꯃ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯨꯝꯂꯝꯃꯤ ꯑꯩꯅ ꯁꯦꯜ ꯄꯥꯏ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯃꯤꯕꯨ ꯃꯤ ꯑꯣꯏꯅ ꯈꯜꯂꯨꯗꯕꯗꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯛꯏ ꯏꯃꯥꯕꯨꯁꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯔꯤ ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯕꯗꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯆꯪꯖꯐꯝ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯁꯨ ꯈꯣꯏꯃꯨꯒꯤ ꯏꯃꯨꯡꯅꯗꯤ ꯂꯥꯏꯖꯕꯨ ꯂꯧꯕꯁꯨ ꯂꯥꯛꯇꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯩꯅꯥꯁꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯂꯥꯛꯏ ꯍꯔꯥꯎꯕ ꯑꯃꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯍꯔꯥꯎꯅꯔꯤ ꯏꯔꯤꯛꯀꯤ ꯏꯃꯨꯡꯗꯣ ꯑꯗꯨꯕꯨ ꯂꯩꯅꯥ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯁꯥ ꯆꯥꯁꯟꯗꯨꯅ ꯃꯥꯕꯨ ꯑꯣꯠꯄ ꯃꯅꯦꯝꯒꯤ ꯁꯥꯔꯩ ꯃꯌꯥꯝꯁꯤꯕు ꯋꯥꯅ ꯈꯥꯡꯂꯤ ꯃꯤꯔꯣꯟꯕ ꯍꯧꯔꯛꯄꯗ ꯆꯥꯛꯃꯧꯕ ꯍꯥꯏꯕꯁꯤ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯄꯨꯝꯅꯃꯛꯇ ꯑꯍꯣꯡꯕ ꯂꯥꯛꯅꯔꯤꯕꯅꯤ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅꯁꯨ ꯄꯤꯖꯅꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯂꯩꯅꯥꯗꯤ ꯑꯃꯠꯇ ꯐꯪꯗꯦ ꯃꯄꯥꯝꯗꯁꯨ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯅꯣꯡꯃꯗꯤ ꯂꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯏ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯄꯥꯝꯗ꯭ꯔꯦ ꯃꯣꯏ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯁꯥ ꯉꯥꯛꯇꯅꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯈꯥꯡꯕ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯂꯥꯏꯖ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯏꯀꯥꯏꯕ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯄꯤꯛ ꯊꯜꯂꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨ ꯐꯥꯊꯔꯒ ꯂꯩꯅꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯏꯆꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯃꯥꯟꯕ ꯈꯛꯇꯅꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯪꯗ ꯆꯔꯥ ꯍꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩ ꯏꯅꯦꯝꯒꯤ ꯁꯥꯔꯩ ꯃꯌꯥꯝꯁꯤꯒꯤ ꯑꯩ ꯃꯁꯤꯒꯤ ꯑꯋꯥꯕ ꯃꯣꯏꯒꯤ ꯃꯤꯆꯩꯁꯦ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯁꯤꯐꯥꯎ ꯊꯋꯥꯏ ꯃꯥꯡꯈꯤꯗ꯭ꯔꯥ ꯄꯥꯈꯠꯂꯤ ꯑꯩ ꯇꯨꯝꯊꯕ ꯐꯥꯎꯕ ꯋꯥꯈꯜ ꯂꯩꯇꯥꯅ ꯇꯨꯝꯊꯕ ꯉꯝꯗꯦ ꯇꯨꯝꯂꯤꯉꯩ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅꯇ ꯂꯩ ꯄꯨꯟꯁꯤꯁꯦ ꯂꯥꯏꯔꯕ ꯏꯃꯥ ꯏꯆꯦ ꯃꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯌꯥꯡꯁꯤ ꯀꯪꯗ꯭ꯔꯤꯕꯅꯤ ꯏꯆꯦ ꯅꯍꯥꯟꯃꯈꯩ ꯃꯤꯒꯤ ꯃꯤꯗꯣꯡ ꯄꯩꯁꯥ ꯈꯤꯗꯨꯅ ꯈꯥꯡꯂꯒ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯊꯋꯥꯏꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕꯅꯤ ꯇꯣꯝꯕꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯣꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛ ꯈꯔꯗꯨꯅ ꯏꯁꯝ ꯁꯝꯖꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯄꯥꯝꯁꯤꯕꯨ ꯇꯁꯦꯡꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯨꯔꯤ ꯅꯪꯒꯤ ꯑꯋꯥꯕꯅ ꯃꯈꯜ ꯑꯃ ꯑꯩꯒꯤ ꯑꯋꯥꯕꯅ ꯃꯈꯜ ꯑꯃ ꯇꯣꯝꯕꯤ ꯑꯩ ꯉꯁꯤꯗ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ ꯅꯆꯦ ꯏꯃꯥ ꯍꯣꯏꯗ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯏꯃꯥꯒꯤ ꯅꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯅꯥ ꯑꯃꯗꯤ ꯂꯥꯏꯖꯥ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯊꯝꯕꯥꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯜꯂꯞ ꯃꯄꯥꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯂꯩꯅꯥ ꯑꯃꯗꯤ ꯂꯥꯏꯖꯥ ꯃꯔꯝꯗꯤ ꯈꯪꯗ ꯃꯇꯣꯝꯇ ꯏꯀꯥꯏꯖꯕ ꯐꯥꯎꯕꯒꯨꯝ ꯃꯁꯤ ꯍꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯛ ꯐꯥꯎꯕ ꯎꯠꯄ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯥꯏꯗ ꯂꯣꯠꯂꯨꯅꯤ ꯃꯈꯣꯏꯒꯤ ꯂꯣꯠꯐꯝ ꯊꯩꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯁꯤꯜ ꯂꯥꯡꯂꯤꯕꯗꯨꯗꯤ ꯌꯥꯎꯔꯤ ꯂꯩꯅꯥ ꯃꯥꯗꯤ ꯃꯁꯥ ꯂꯨꯝꯕꯅ ꯀꯥ ꯍꯦꯟꯅ ꯌꯥꯎꯍꯟꯗꯦ ꯑꯗꯨꯃꯛ ꯄꯣꯊꯥꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯝꯕꯥꯜꯒꯤ ꯏꯃꯨꯡꯒ ꯄꯨꯟꯅ ꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯔꯦ ꯏꯔꯤꯛ ꯍꯔꯥꯎ ꯍꯔꯥꯎ ꯃꯉꯥꯏꯁꯤꯡ ꯑꯗꯨꯕꯨ ꯑꯣꯛꯂꯗꯨꯅ ꯄꯤꯛꯂꯤ ꯃꯁꯨ ꯑꯗꯨꯕు ꯅꯨꯡꯁꯤꯅ ꯂꯧꯗꯨꯅ ꯄꯝꯂꯤ ꯂꯥꯏꯖꯥ ꯊꯝꯕꯥꯜꯒꯤ ꯃꯅꯦ ꯃꯀꯨ ꯑꯃꯗꯤ ꯃꯇꯩ ꯑꯣꯏꯔꯤꯕ ꯄꯥꯃꯦꯜ ꯃꯈꯣꯏꯁꯤꯡꯗꯨ ꯎꯕꯗ ꯀꯜꯂꯛꯄꯁꯨ ꯐꯥꯎꯏ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯏ ꯃꯌꯥꯝꯗꯨꯗꯒꯤ ꯍꯦꯟꯅ ꯀꯜꯂꯛꯂꯤꯕꯗꯤ ꯊꯝꯕꯥꯜꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯗꯨ ꯎꯕꯗꯅ ꯍꯦꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯂꯩꯅꯥꯒꯤ ꯅꯨꯄꯥ ꯈꯥꯕ ꯌꯨ ꯉꯥꯎꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯕꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯂꯥꯛꯏ ꯇꯥ ꯈꯥꯕ ꯀꯩꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ ꯑꯩꯁꯦ ꯂꯧꯁꯤꯟꯕꯤꯔꯣ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ
ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯅꯅꯣ ꯑꯩꯅ ꯅꯪꯂꯤꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯕꯨ ꯇꯥꯈꯥꯕ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯨꯑꯣ ꯄꯤꯕꯨꯛꯅꯨꯡꯗ ꯅꯥꯎꯄꯨꯔꯤꯕ ꯏꯆꯥꯁꯤꯒꯤ ꯃꯁꯛꯁꯦ ꯅꯪ ꯌꯦꯡꯅꯤꯡꯗ꯭ꯔꯕꯣ ꯑꯩ ꯁꯤꯅꯤꯡꯉꯦ ꯇꯥꯈꯥꯕ ꯑꯩ ꯁꯤꯅꯤꯡꯉꯦ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯏꯔꯤꯛꯁꯨ ꯀꯞꯂꯒ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯁꯦ ꯇꯣ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏꯌꯦ ꯁꯦ ꯇꯣ ꯍꯧꯈ꯭ꯔꯕꯅꯤ ꯍꯧꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯛꯎ ꯌꯥꯔꯔꯣꯏꯅꯦ ꯁꯦ ꯀꯞꯀꯅꯣꯃꯤ ꯏꯃꯥ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯂꯥꯏꯖꯁꯨ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯇꯣꯝꯕꯤ ꯅꯐꯤ ꯍꯣꯡꯗꯣꯛꯂꯨꯔꯣ ꯈꯥꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯗꯣ ꯌꯥꯎꯔꯨꯁꯤ ꯀꯞꯄꯗꯣ ꯂꯣꯏꯁꯤꯜꯂꯨꯔꯣ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯂꯩꯅ ꯈꯥꯕꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯌꯥꯎꯕ ꯆꯠꯂꯨꯕꯗ ꯃꯅꯦꯝ ꯈꯝꯕꯤꯅ ꯇꯞꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯂꯩꯅ ꯏꯃꯥ ꯏꯃꯧꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯥ ꯑꯩꯅ ꯐꯠꯇꯕꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯨꯕꯅ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯇꯟꯅ ꯂꯧꯁꯤꯟꯍꯟꯈ꯭ꯔꯦ ꯑꯩꯅ ꯑꯐꯕ ꯃꯃꯥ ꯑꯃ ꯑꯣꯏꯔꯝꯂꯒꯕꯨ ꯑꯁꯤꯒꯨꯝꯅ ꯑꯋꯥꯕꯁꯦ ꯅꯪꯂꯝꯒꯗ꯭ꯔꯅꯦ ꯃꯇꯝꯗꯨꯗ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯍꯟꯖꯤꯜꯂꯛꯇꯕ ꯃꯇꯝꯗꯨꯗ ꯅꯪꯅ ꯊꯤꯕ ꯊꯣꯛꯂꯝꯗꯨꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯀꯜꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐꯠꯇꯕꯤ ꯃꯃꯥ ꯑꯩꯅ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯨꯝꯁꯤꯗ ꯑꯍꯤꯡ ꯑꯗꯣ ꯍꯟꯖꯤꯜꯂꯨꯗꯕ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯃꯃꯥ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈꯤꯕꯅꯦ ꯏꯃꯥ ꯏꯃꯧꯒꯤ ꯅꯐꯝꯗꯤ ꯌꯥꯝ ꯂꯥꯜꯂꯦ ꯅꯃꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯤꯅꯨꯡꯁꯤ ꯑꯃ ꯌꯦꯡꯕꯤꯗꯨꯅ ꯅꯪ ꯍꯟꯈ꯭ꯔꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ 이마 ꯇꯁꯦꯡꯅ 이마우도 ꯌꯥꯝꯅ ꯂꯥꯜꯂꯦ 이마 ꯅꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ 이마ꯗ ꯅꯃꯧꯗ ꯋꯥꯔꯧꯕꯁꯨ ꯀꯩꯁꯨ ꯂꯩꯇꯦ ꯑꯩ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯃꯥꯗꯣ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯃꯥꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯩꯕꯪ ꯐꯥꯎꯖꯕ ꯏꯆꯥꯁꯤꯕꯨ ꯅꯧꯀꯣꯟꯗꯨꯅ 이마ꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯈꯤꯅꯤꯌꯦ 이마 ꯑꯁꯨꯝꯅ ꯂꯩꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯃꯅꯦꯝꯅꯁꯨ ꯃꯥꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯪꯖꯗꯨꯅ ꯃꯅꯦꯝꯒ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯄꯨꯟꯅ ꯁꯦꯜ ꯇꯥꯟꯃꯤꯟꯅꯗꯨꯅ ꯌꯨꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯜꯂꯤ ꯁꯣꯝꯗ ꯂꯥꯏꯖꯃꯥꯗꯤ ꯑꯉꯥꯡ ꯎꯕ ꯉꯝꯂꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯕꯗ ꯑꯗꯨꯃꯛ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯂꯧꯕ ꯂꯥꯛꯇ꯭ꯔꯕꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯅ ꯃꯄꯥꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯇꯞꯅ ꯇꯞꯅ ꯀꯥꯎꯈꯤꯗꯨꯅ ꯃꯥꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯄꯥꯟꯈꯤꯔꯝꯃꯤ